ꯇꯁꯦꯡꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯍꯥꯏꯒꯗ꯭ꯔꯥꯁꯦ ꯃꯥ ꯌꯨꯝꯗ ꯂꯥꯛꯄꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣꯗ ꯑꯩꯅ ꯇꯥꯖꯈꯤꯕꯗꯒꯤ ꯂꯥꯛꯆꯕꯅꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯣꯠ ꯆꯩ ꯈꯔ ꯌꯦꯟ ꯆꯠꯂꯨꯕꯅꯦ ꯑꯗꯨꯕꯨ ꯂꯝꯕꯤ ꯊꯣꯛꯑꯦꯅ ꯆꯪꯉꯝꯒꯦꯅ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯅꯥ ꯏꯃꯨꯡꯁꯤ ꯇꯁꯦꯡꯅꯁꯤ ꯃꯌꯥꯝꯁꯨ ꯎꯕꯤꯔꯤꯁꯤꯅꯤ ꯌꯨꯝꯁꯤ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯀꯥꯞꯄꯗ ꯌꯥꯝ ꯋꯥꯕ ꯏꯃꯨꯡꯁꯨ ꯑꯣꯏꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯍꯣꯏ ꯃꯌꯥꯝ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯅꯕꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯁꯨ ꯋꯥꯗꯤ ꯋꯥꯔꯦ ꯍꯧꯖꯤꯛꯁꯦ ꯄꯦꯟꯗꯦꯃꯤꯛꯀꯤ ꯑꯗꯒꯤ COVID-19ꯅ ꯃꯔꯨ ꯑꯣꯏꯔꯒ ꯑꯗꯣ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯤꯁꯤꯒꯤ MLAꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯁꯨꯝ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯌꯥꯝ ꯂꯩꯔꯕꯅꯤꯅ ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯣ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯍꯞꯇꯥ ꯑꯃ ꯀꯩꯅꯣ ꯁꯨꯝ ꯆꯥꯅꯅꯕ ꯃꯇꯦꯡ ꯑꯣꯏꯅ ꯄꯨꯖꯔꯛꯄꯅꯦ ꯌꯥꯝꯕ ꯅꯠꯇꯦ ꯃꯌꯥꯝ ꯈꯔ ꯁꯨꯅꯕ ꯌꯦꯡꯕ ꯅꯪꯗꯤ ꯀꯨꯏꯗꯤ ꯂꯩꯔꯣꯏꯒꯦ ꯑꯩꯁꯦ ꯑꯃꯨꯛ ꯀꯨꯝꯕꯤꯒꯦ ꯀꯩꯗꯧꯗꯣꯏꯅꯤꯅ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯆꯧꯈꯤꯒꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩ ꯑꯗꯨꯅ ꯇꯥꯕ ꯆꯦꯟꯖꯔꯛꯏꯁꯦ ꯑꯩ ꯄꯨꯔꯛꯁꯤ ꯋꯥꯃꯟꯗꯅ ꯑꯩ ꯎꯄꯥꯏ ꯂꯩꯇꯕ ꯈꯣꯠꯅꯤꯡꯉꯥꯏ ꯂꯩꯇꯕ ꯏꯁꯤꯡ ꯄꯦꯇ꯭ꯔꯣꯜ ꯂꯩꯇꯕꯒ ꯑꯩ ꯉꯥꯎꯗꯅ ꯑꯩ